Meitei Naga pullaga Landaraknaba Barton tawbani. Inglisingani kungohumdui me ahumdigi koki kulai paivising Meitei the onchinduna irang holduna lakli basiki matakta hausi amu koki sing nagas and onchinduna irang tolakli basi Meitei Naga pullaga makoki matakta Landaraknaba Barton tawbaga sapmane haina National People's Party Teralai NPPTA President Yumnam Joy Kumana Fongdokri Ngarang Impal gi Naurem Thong the Labour Party is office the Pang Tokiba Paumising Unabada President Yumnam Joy Kumar Hai English Singaniga Kungo Humdogi me Ahumdigi Cookie Singa Meitei Singa Katnaduna Lakni Badugi Matakta Hausi Cookie Sing the Nagas in the Amuk on Sinduna Katnaba Hauri Basi Meitei Mesum Naga Pullaga Makoki Matakta Landaraknaba Barton Tobaga Mane Karigumba Meitei Mesum Nagasinga Pullaga Cookie Singi Matakta Tan Tandun Irang Horaklabadi Cookie Sing the Manipur Labangam Gadra Hainisu Maknanki Sip Minister na Urkul sa Loubiyu hek nongan bada Imphal Urkul lambida passenger tongduna lakpa misam da koki kulai paibis na nomay kapsinduna miyoy ani hatkiba gari kya akai toy thukon kiba haina palladuna thawdo adu koki jaw kangbuna makoy na tawbanati Inesian gi faction masel kapna bani haibana koki singna maral city dubu masi khak oi thokpa yabanati naga kulai paibis na misam naga da onsinduna nomay kaptuna hatpa yabanati Koki kulai paibisina misam miyam no onsinduna nomai kap ki thabak kya sa thariba sida Chief Minister yauna Deputy Chief Minister Nemcha kipgena center gi makok thongwa singda akan ba pressure tawduna maralai bisingi matak action lokhan mam thu ehki Manipur ladiba koki isil inauk singi look kayana throng law bi amasu urkul gi thawdo du koki singna tawba nati haibaga loinana condemn tawduna laibi gi muhta thawdok singa du sina bising fagat na ba masum matung amu hana thukondana ba lawpham thokwa thawdang Loubiyu haina palladuna throng law bi amasum imphal urkul lambi gi laibak thiraba thawdok singa du NIA de case sinari haiduna state lenga na tumina lebisumdi case singa sigi Scene of crime sing state security force ning thina thigat an bisumi NIA da case scenario hairage hekta laklaga case atu thigat pa hoga da balati NIA na case sing adu paikhana na ba Manipur lakpada tha ohungum sangbe makhoi na lakpada thagdok sing adu gi scene of crime sing amuk khonggat na ba hona bada Langla langjin ningthina phangdaba yai haina Manipur police ki DGP oina su lairamba BSF the sumatam sangna lairamba Joy Kumar na phongdoki magna hai nongmai bom gi crime asigi matang hena ningthina thigatpa ngamba Central Investigating Agency CBI ni CBI du oina thigat halamlabadi hena pharamgadabani Manipur police ta su asigum thawdo asigi matang da investigation tawba haiba police officer kya su lairi tronglao bi amasu urkhul gi thawdo odur senaba sing langang athuba matamda fagatuna Sairak piduna asumba langla langjin miyamna phangan biu haiba wafam phungdok laduna magna hai su da lairiba khulai paibising su gi ground rule thukai raklabadi state lengakna su di yoriba koki khulai paibising aduda center gi yathangai drabasu khut adumak thadun action lokhat pe Manipur gi irang khara nem tharuraba matungda tronglao bi amadi urkul gi thawdok tholakpadegi pen na wafam kya lakli lenga ki thawong da miyamna pen da bigi khulaw kya laur heba wafam su magna phungdoki Miyam na sangsin ba khongsang kya da security force na tear gas kap duna tankhai na bahona bada aso open kya hojik thokli heba wapam phongdok laduna magna hai trong law bi thawdo da koki khulai paibis na sathabani hai duna miyam na singna ba wapam kya phongdok tura demand kya tawri miyat na dura sina bising lenga na khudak ta fagat tuna action lokhat lo hai na demand tawri hojik phaw badi police na miyat pasing fagat pangamdri trong law bi da pikli ba angang ani hatkiba du RPG bom kapsilakpadagi ni hai na palladuna RPG si kana gumba misam aman hekta ka pahigada banati Manipur da hauju thokli irang sida koki khulai paiba kya na hauju phawba sakti leraba khulai kya sijinaduna misam miyam kya hatuna lakli RPG gumba sakti leraba khulai sijinaduna misam miyam halakpa lenga na tarai na lofam thokti trong lobby gi bom gi etek si koki khulai paiba singna sathabu oigani haibigi singna bale jau koki council na makhoi na mihat adu tawbanati haina budi sengdokalai Deputy Chief Minister Nemcha kipgena tronglao bi thawdo du koki na tawba nati haibigi mawongda phongdokhiba su laikhre ki thawdo du nungai ti haina Deputy Chief Minister Nemcha kipgena phongdokpagi mahuta amasum thawdo du koki kangbuna nati hairabadi thawdo du kanana tawribano haibigi matangna cabinet Number 2 su oiriba Deputy Chief Minister Nemcha kipgena singda leiba khulai paiba kya gi maraktagi tawkhibara
थिगतपदा अचौब थौदांग लौफम थुई हैना पल्लदुना नोमै काबलक्लिबा मफम अदु कुकी एरियागा नकनबा मफम ओइबना त्रोंगलाउबी थौदोकी असुम लंगला लंगजिन पुथोकनबो होनबदा मणिपुर लेंगाकी डिप्यूटी चीफ मिनिस्टर अमा ओइना नेमचा किपगेन अचौब थौदांग लौफम थुई हैबो वाफमसु थमखि इम्फाल एयरपोर्ट CISF Assam Rifles अमसु मणिपुर पुलिस न चेक तौबदा यामलबा ब्राउन शुगर किलोग्राम 6.4 रोम फगतपदा क्वाक्तादगी मियो अमगी ओइरमदगी मखाताना क्वाक्तादा थिगतप सतपदा थिनुंगैदा मियामन सिक्युरिटी फोर्स फजिन्दुना फु सैब तौरुबदगी सिक्युरिटी फोर्स न अमुक मियामन फजिनखिबा सिक्युरिटी फोर्स सिंगदु कन्नना बोहनबदा इरांग थोलकपदगी असो ओपन नंखिबनी हाइना लैंगाकी मैकैदगी फोंदोखिबा हाइब वाफम भागना फोंदोखि एयरपोर्ट चेक तौदुना ड्रग फगतपासी CISF न तौगदबनी हाइना पल्लदुना आसाम राइफल्स न संगसिन्दुना चेक तौरुबा याबनथि CISF न ड्रग फादुना मणिपुर पुलिस त सिनारी ड्रग अदुगी मतंग आसाम राइफल्स न संगसिन्दुना अवोट अपा सारुरिबा करिगिनो हाइबगी वहंक्या थोलकलाइखि मांगना हाइ ड्रग केस की मतंग आसाम राइफल्स न इन्वेस्टिगेशन तौबा याबनथि आसाम राइफल्स की नॉर्मल ड्यूटी ड्रग की मतंग इन्वेस्टिगेशन तौबा याउदी आसाम राइफल्स न मथौ नतना सिविल ड्रेस न नोंगै पाइदुना गाड़ी तोंदुना ड्रग फाबा चलुरिबा करिगिनो आसाम राइफल्स ड्रग कारबार तौबदा यावरब्रा हाइबगी वहंग थोलखि हाइबो वाफम थमलदुना असिगुमा कया असि मतुंगना थोंदनबा स्टेट लेंगान अकन ममियंग संगफम थुइ चीफ मिनिस्टर न सेनापति उर्खुल जिरीबम तमना सिक्युरिटी क्या नंगालगा चलुरगा लंबी असिदा चतपे यारे हाइबो वाफम सुमांग फोंदोखि पाउमिसिंग उनाबा दुदा NPPTA गी मकोक थोंगु लुसिंग क्या सरुक याखि सिना कैथेल दा अहेनबा मणिपुर राइफल्स थंबीनबा CM न ताक्सिलाखि उखरुल डिस्ट्रिक्ट की सना कैथेल सिना कैथेल खुलना मणिपुर राइफल्स के अहेनबा पर्सनल सिंग थाजिन बिरंगनबा सिना कैथेल विलेज अथॉरिटी ना चीफ मिनिस्टर आइब सिरोल पीदुना ताक्सिंख्रे खुन असिगी विलेज अथॉरिटी की चेयरमैन ओलाइसिस रोंगसुंग न खुयेक पीदुना चीफ मिनिस्टर पिसिनखिबा मेमोरेंडम अदुदा पल्लिबो वफमदी अफबा खुलाई मतिक साना पाइबा कुकी मिलिटेंट्सना सना कैथेल खुना लेप्तना लंदारकपदगी सिक्युरिटी की फिबम का हेना सोक्सिलकली लेप्तना हिंसा चथरकपना असो अपन यावबगी सांग लेप्तना हेंगलकली मसिना मियामगी मौसागी पुंसीदा चाउना अकीबा फवनबगा लोइनना मिसा मियामना चाउना खुदोंग थिबा नंगली सेसिगी फेब्रुवारी 19 दगी एप्रिल 18 फावबदा थोखिबा मिफामि पुन नुमै कापसिन मियामदा अकीकंग पिगिबा थौदोक्सिंग मयेक सेंगना पल्लदुना नुमाइजिंग नुमिदा सिदा नुमिदांग पुंग 3 रोम ताबदगी ngasi ayuk anganba haibadi ngarang ayuk anganba phawbada leptan nongmai amasu bom kapsinduna landarakpadagi miyamgi punsida aki akhang nangali hauji lungtar hills area militant singna pasilaga camp sing sagatpa langkhang tauthokpa bunker sing sabagi thabak sa thabaga loinana leptan attack setaduna miyamda leptana ki henbagi thabak sing sethari thogliba thaudok sing asina sana kaithilgi miyamgi punsida sound akai bathogale mafam adugi miyam masagi miyumna sapa phibam ama फावन मंगमद्रे बॉम्ब सिंगमसुम असब खुलाई सिंग सिजनरगा लांदारकपना खुनपुंबा अकीमना थलली अहल ओइरबा अनाबा मसुम अंगांग सिंगदा मिपाइबा पुअन्दुना पुंग वखलगी अनाबा ओइरकपा याबगी फिबमदा लैरि मियामना नुमित खुदिंगी तौगदब थबक सिंग मपुंग फाना पांगथोकपा ngमद्रे हाइरि ओइरकलिबा फिबमगी पुंसीदा अकी तुजुंबा फवनबा थौदोक सिंग असि येंगलगा मिसा मियांगी पुंसी अमसुम लंथुम गाक सेनबिनबा सना कैथेल अहेनबा मणिपुर राइफल्स की मियोइ सिंग खुदक थाबिरकनबा वापम थमलकली हाउसिक ओइरकलिबा सिक्युरिटी की अरेंजमेंट की मवोंग असिनदी अटैक तौबगी सांग हेलकपा अमसुम रीइंफोर्समेंट लैतबना इरांग असि लाक्सनबा वाबगी फिबमदा लाक्ले हारि चीफ मिनिस्टर की ऑफिस ना हिराम असिदा अकनबा मियेंग संगबिदुना थबक सिंग लोखतपिनाबा ताक्सिलाक्ली वांगजिंगदंग असि करी थोकलगबा CM की थौरम बॉयकॉट तौरे मैरा पाइबी चीफ मिनिस्टर बुतारामनो ओकनी मियाम ngasi wangjing da nauna saba wangjing tentha BDO की ऑफिस चीफ मिनिस्टर वाई खेमसाना संगानबा थौरांग तोरकपगी मयुक्ता ngarang thobal district की अपुनबा मैरा पाइबी सिंग सिन्दुना थौबाल मेला ग्राउंड पांगथोकपा पावगे मिफमदा मैरा पाइबी लुसिंग बि अमना त्रोंगलावबी अमसुंग गेलमोलदा अंगांग अनि यावना मिसम अहुम हाटख्रबस इंगतप लैरि हाइदुना उखरुल द सलुरगा हलकलबा मतुंग कोकी मिलिटेंट सिंग मिसम अनि हाटख्रिबसी इंगतप लैबिगी खुदम ला हंगलदुना ngasi sanggagani thorang libasida laikai club amadi maira paibising saruk yabi yaroi lambi da tholaktuna protest tominagani hairaduna khongjang da saruk yadraga sanggabada saruk yaru maira paibising miyam yeknabani lawgani haki amaromda ngasi gi thoram masida chief minister gi khongsata athingba pirakpa khudima wangjing gi miyam na sapchana thingnagani haina wangjing new market da nupi singna khongjang sangsinduna kholaw oina sulakhri wangjing tentha apunba nupi lup amadi coordination committee na
nahasingga loinana changsinkiba khongjanga mari lenana saruk yakibi inupi amana paumisingda hai thogliba thawdo wathok awa ana kayada wangjingi miyamna saruk yarakli tronglawbigi thawdoktasu amat oina penaba phungtoknaki Chief Minister na BDO office sangaga doriba sida athingba pirakpa khudingmak apunba nupi lupna yaba ngamloi athuba matamda athingba handoknaba sem sabiyu karigumba athingba piramlabadi wangjing apunba nupi lupna mayuna gani haki Total shutdown ga mari lainade GEC Tronglawbi amasung Gelmol gi thawdoka mari lainana Manipur pumbra tha asigi taraga nipana amasung taraga mapan gi lonaba ahingdagi satharagliba total shutdown gi khongjang asiga Tronglawbi thawdoki matangda semkhiba GEC ga mari lainadi loinana GEC ga lainga ka wari sanarabasu woroisin puraktabana khongjang sangsinkhigani haina GEC asigi convener Sinam Ajit Kumar na Tronglawbi da leiba GEC gi office ta pangthokwa pawgi mifamda phongdokri Magna hai tha sigi taraga nipana victim family bu miyoi khrana hangba lakpi ki tanja lauduna GEC kaurakpari gi satlobani maramasina khongjang sida GEC su yawba mankibani total shutdown gi khongjang asiga GEC ga mari lainati khongjang asibu lakthuklam basing laktuna masigi matangda ngara nungthil miyang gi mifam ama pangthoksi herami masigi matungina GEC gi office ta sem saduna leirabasu shutdown gi khongjang lakthuklam basing laktri maramasina makhatana khongjang asibu lakthuklam miyoi singa GEC ga unaroi hainasu paumisinga phongdokhi Delhi da pangthokpa pawki mifamda Tronglawbi amasung kasonggi thawdok sawak phakri Manipur ingtapa hanjin hanba pamlabadi ahanbada constitutional order hana hanjin halu MPP mol May ahuming lisingani ga kungo humdoidigi haurakhiba tamthiraba langi thawdoksingna hawkhiba sei ahum asida Manipur bumbai sakhalakli haina Dr. Angwamsa Bimol akoijamna New Delhi da leiba All India Congress Committee AICC gi office ta pangtokma national media singi pawgi mifamda phongdokhiba ga loinana kariguma Manipur ingtapa hanjin haning lebadi ahanbada state asida constitutional order hana hanjin hangada bani duga state lenga ki khutta leiriba law and order gi phibam fagat hangada bani haina phongdokri Paugi mifam asida tha asigi taruk amasum taret ki lona ba hinda Tronglawbi awang laikai ki thawdo adu rocket propane grenade RPG etik ni haki pagaloinana etek aduna laikhidraba pikriba angang ani gi manungda sahi ma khakta ngairiba nupa masa duna mamaga tominaram daida ima nahak pu nungsi haiba wafam phongdoram khena su pawdamki aduga laikhidraba maki masanupi edugi na hutpegi thoram su pangthokadaba kuidrabani haiduna Tronglawbi gi thawdo asina pikliba angang hatpegi thawdo ahan banati mamangna su phaduna makut chalaba matungna angang sing tamthina hatpa yawkhri han spungdoki Tronglawbi gi thawdo asina taklibedi asigumba phibam si control tawdri haibani hairaduna Yunan lenga na logyoeba ayaba yaudana Manipura buffer zone sing thamna ba hotnari hainsu maral sikhi MP ama oiriba mahak masa fawba mahaki constitution gi manung satpada security force na athingba pirakhi ki MP Dr. Angwamsa Bimol na pawgi mifam asida minute nifugu humdoiga second tara sangna Tronglawbi gi thawdoktagi hauraga tha asigi taraga nipan gi nungthilda Urkhul district TM Kasomda misam ani nongmaina kaptuna hatkiba phawbagi thawdoksingi wari marik sumna pawdamki Manipur gi thawdoksing asigi matangna thijindanaba Union Laingakna Zone Mari English Singani ga kungo humdoi de CM ki be enquiry commission gi report pikhat paga loinana miyamna khangan gadabani enquiry commission asi CM matamda sutnatagi tha taruki manungda report pikhalakna ba khan khibani dubo hauzu phawbad masigi report pikhalaktri thawong asina Union Laingakna Manipur thokpa thoaningda ba thawdoksing laksin bada masum mauksa gi phibam hanjinna ba hona bada fail oire taklabani hari commission asi CM ki ba ngasi di sai ohum pharak lei haiduna masigi chairman fawba resign tokhreki commission asigi report miyamna khangan baga loinana Manipur da thokliba thawdok singi victim singda matik saba sel gi tengbang amasu mathau taba polam singi compensation pigidabani Manipur oirakliba law and order gi phibam sing sigi matangda Manipur Pradesh Congress Committee gi maikiti gi governor gi khuthangna prime minister aibe sirol ama bisin balekri sirol adugi copy sing permission da sup fongan kheri Thowaningdaba thawdoksing mayuknaraglaba miyamna makhoi masana masabu ngak senjaragi haibigi wafam phawba phongdokpa horaklabani haki wafam asimak MP masamangnasu parliament ta phongdokpa laikri haireduna Manipur thokliba thawdoksing asi Bihar natragana UP natragana Punjab amadi Rajasthan singda tholambu oirabadi lainga asina makhatana thongadra hainasu hangki
Congress lusingbu Rahul Gandhi di Manipur gi irang si tholakpadi gi ahumlak satuna miyam ga hakthingna wari sanakre dubu Prime Minister di sahi ahungi matungda nomakhak pung amarung gi khongsit Manipur laktun sangabana singwa thoram khara yorom khenasu maral sikhi Manipur Legislative Assembly bu animated suspension na thamlabasu speaker gi office di hingduna laibani dubu Prime Minister na Manipur lakpagi desh ta phamlabasu speaker di maka phamina bigi ayaba pikidi Prime Minister na wangang lambaduda Speaker Palam Khidi Hairaduna Manipur Legislative Assembly asi leba asigi Constitution gi makhada lingli bani hana su phongdoki Nungsinaba nupaga lairambagi damak mabung ahumna masanupi phuduna hakhri Uttar Pradesh ki Maharashganj ta nupa ahumna sahi taraga mapan surabi masanupi bu nungsinaba nupaga laiminarami haibagi damak phuduna hakhri hari thaudo asi haukiba sagol sunumiki numidang na thukibani mabung ahumgi marakta amana numidang halakpada masanupi edu mahaka nungsinaba nupaga laiminarama thenakibani masigi matung atopa mabung ani kauduna makhoi ahumna masanupi amasu mahaka nungsinaba nupa adubu kamada solon sinduna thamlaga makhoi ahum sanglaktuna yosai sijinaduna sathina phusaki Phuba dura sathina sokpadagi nupi ase lekatnaba ngamdana mafam adumakta shikhibani maka nungsinaba nupa aduri soklabasu mafam adudagi nanthokduna senthoraki adubu mabung ahum aduna tanaraklaga mayum mayada phuraga siri haiduna langthoklamani masa nupi gi haksang adu garida haptuna mafam amada puraga poloikhi crime ase siri haiduna hondoklamba nupa adu hospital la admit toraba matungda haidorakpadagi khangma ngamkhibani hari khongjang loisinga police ka muknakhri Tronglaubi mihat ki matang tungan mafam singna satharaki ba pendabigi khongjang gi makha tarakpada protest oina lang thawal maikei digi lakhi ba yamlaba miyamna kaisampat tamna lakpada police na thingbadigi sauna munakri nakalani gi mukna badu da khongjang loi kya aso apanangri pausina iriba matam phawba khongjang loi amadi state police ki marakta mukna bagi thawdok thoki hainasu pausida makha tana report tawri Adu tender na sumna miyam na thamjagi hausikui na di miyam pau simatang ase lusinjarage amasu makhata banoba update miyam punang ngamina sena channel sigi maikei digi mayangi maphamda makhata na thamjari makhata ba anoba update miyam punang ngamina si